Myanmar ki Sagaing region ki Mithit Amasung Manipur ki Kamjong District ki Namli na chingba mapham da houkhiba numit kharanigi mamangdagi Myanmar da base touba Knf-B Amasung Makhoiga Chatminnaba PDF ka leibak asigi awang nongpok da base touba Lalhoulup amaga Akanba Maongda Nongmei Kapnakhre hairi thodok aduga mari leinana tongan ba likhun singdagi phangba paw na hai border pillar number 90 Amasung 91 gi marakta leiba Kamjong District ki Namli haina khangnaba mapham amagi manakta leiba awang nongpok lamdam gi Lalhoulup amagi campta houkhiba numit kharanigi mamangdagi Myanmar da base touba Knf-B Amasung Makhoiga Chatminnaba PDF ki kangbuna landarakpani hairi afaba makhalgi khutlai paiba Myanmar gi Lalhoulup sing aduna achoba drone fauba sizinaduna yamlaba bomb sing thadaduna landarakpani numit kharani asida nakal anigi marakta Akanba Maongda khud thoknakhi hairi numit kharani Akanba Maongda khud thoknakhiba aduda asok apan thokpagi chapchaba paw phangba ngamtri nakal amaromda ukrul times na report tawrakpagi matung inna houkhiba tang 8 amasung 9 dagi Nongmei Kapnabagi thodok asi horakhibani Kamjong District ki ngamkhai romda Nongmei Kapnabagi makul sing miyamna tanakhi hairi Akanba Maongda khud thoknaba duda PDF amasung Knf-B gi kadar amamam sikhi loinana PDF ki kadar mapan amadi Knf-B gi kadar kharasu asok apan nangkhi haina pawas na makatari amaromda Nongmei Kapnaba adu PDF amasung Knf-B na RPG amasung mortar cell sing yauna afaba makhalge Nongmei sing sizinaduna landaba houkibani chawrakna Knf-B amasung PDF ki kadar chahum rom na Chatharakiba lan aduda hana leiramliba kangbu nasu Akanba Maongda khud halakpadagi ngaihak leplabasu numit humni marinidi Nongmei Kapnakhre haina atopa pawgi likhun amana phongdurakle